ngarang phawdi aikhoi lekai gi mi singse phajara ki khre horen numidang na kana amu ki henchige makhoi loina kiraga yum dagi mapan tholok tradi yare muine kiri ngai da hiang na thodu lang thaga hekta pharaga lore hira da madu hek phangbaga america dara japan dara satlaga ko heyo thoraga lore Tao nào, ai khối con ta, nông mấy châu và bài bà, mi hát bắt riêng bà kia mà lê hôi hay nhé. Sẽ đã phô được gì đi. Có bây giờ hồ bỏ hơi ổi nó mở lên này. Mà gì đi cũng mấy bộ phận nó ngay đi. Ngày hát tùm phàm mời yên khi ghé đó. À, thế cái gì? Yên ngô tụ. Hey, yung awa. Nang matupay ka nun eh. Kumsaraw na. Asin na pa isa lang isa. Kuhin din eh. Yaho ba? Picture! Zero hey! Tao nào, sida, mua mà làm mà ngần cái bài ý xí, cái gì vậy nó? Ta khoi do asida amuwa mayam hom pai ri sidi khoi ngak tani ne machine si adi ai khoi ni soi den noi khalani lao chi la si iron thang ba khoi ro ti phaga ta ba ai oi ha si re ai ayo Mỗi kiện càng bút đủ số khối nhạc phải rất là dứt ra bà đi ở chỗ kì hãy rồi đi bia đi hề ayo Hey, nó cần nó nhé. Mỗi đồ, mua cả là chỉ đâu ăn đi. Mỗi gì ra để mà tôi hết thằng gì phao ba. Mỗi ai khối xe, quan tan tạt ở đâu đi. Học gì ai khối nhung ăn đi. Thai na mamangayda khonggang amada amu amadi angau kouba yamna luna chana tinajaba marup anikhak leiramboide angang oiringidagi kadigumba mahi masing amata tamhodabadagi migi phalangi waitairuba sing khairuba khongban tauruba laipak tholubana singba tawduna matu masa thalakpada nangbana asum henjilaktuna khudong yamna chadaba haibado oirami nongmadi marup ani asina kamtok sigi haiduna asumna wa tanarami itaw aikhoi anina thabak suribani haiduna suribase waragada toida iheisu amata heudrabanina solom saba thabak amate phangdaba nati sumaina sum tawradi akhoi ni je nupi anganga thakpa amata ngamdau mandre daito yamna chumbo wafam ni ta yengmune nang aina nahan makhi suriba thabak sibu sian kyam phangeba sumaina tum tek tawduna leibasi taw yaroyeba chumni ta ihai hana haina batamas adu oradi taw akhoi ni ne lam koina chalaga mahi yamna haibo oja amadane mahi hekta tamurasi taw ihai hana haina batamas ikhoi ni ihai hairabadi afaba thabak phangduna sel mayam ama tanba ngamgadori bani ta asum tona amuga angaugana lam chatuna matik chaba mahi haiba oja ama thirurasi aduga oja dugi manakta leidana mahi masing tamlurasi haidana hainarami hoi noi anina ne mahi tamba chatke adido ai haibi ke taw thangna kunsidagi nongmagi lambi chalaga ne khon na malai bane ba maduda ahan na malai bane mamingna chawthoi kobane madi mathanda su leibane kana amatnaga yatbi bajanate he magi manakta chalaga ne mahaido adum tamjaruroba adudaito akhoina pamjabati ko miyamna pak heinadaba mahi haiba
ꯑꯗꯨꯗꯒꯤ ꯇꯝꯃꯨꯕ ꯃꯍꯩꯗꯣ ꯍꯩꯔꯒꯅꯦ ꯁꯦꯟꯒꯥꯁꯦ ꯌꯥꯝꯅ ꯇꯥꯟꯕ ꯉꯝꯕꯗꯣ ꯑꯗꯨ ꯄꯥꯝꯃꯦꯕ ꯏꯇꯥꯎ ꯑꯇꯩ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯃꯍꯩꯁꯤ ꯍꯧꯖꯤꯛ ꯏꯇꯥꯎꯅ ꯍꯥꯏꯔꯤꯕ ꯑꯣꯖꯥ ꯑꯗꯨꯅ ꯍꯩꯔꯝꯒꯗ꯭ꯔꯅꯦ ꯏꯇꯥꯎ ꯑꯩ ꯌꯥꯝꯅ ꯃꯨꯟꯅꯗꯤ ꯈꯪꯗꯦ ꯑꯍꯟꯗꯣ ꯑꯩꯒꯁꯨ ꯊꯦꯡꯅꯗ꯭ꯔꯤꯕ ꯑꯩꯅ ꯁꯨꯝ ꯇꯥꯕꯒꯤ ꯋꯥꯅꯦ ꯑꯩꯅ ꯁꯨꯝ ꯇꯥꯕꯗꯀꯣ ꯑꯍꯟꯗꯣ ꯃꯊꯟꯇ ꯂꯩ ꯍꯥꯏꯌꯦꯕ ꯃꯍꯩꯗꯤ ꯌꯥꯝꯅ ꯍꯩ ꯍꯥꯏꯌꯦ ꯅꯨꯄꯥ ꯅꯈꯣꯏꯅꯤ ꯆꯠꯂꯒꯅꯦ ꯍꯦꯛꯇ ꯌꯦꯡꯖꯔꯨꯔꯣꯕ ꯑꯩꯅ ꯈꯟꯕꯗꯅꯦ ꯏꯇꯥꯎ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯣꯖꯥꯁꯦ ꯃꯍꯩ ꯌꯥꯝꯅ ꯍꯩꯔꯝꯒꯗꯧ ꯃꯥꯜꯂꯦꯕ ꯃꯤꯅ ꯁꯨꯝ ꯍꯥꯏꯅꯕ ꯍꯥꯏꯁꯤꯁꯨ ꯑꯗꯨꯝ ꯆꯨꯝꯕ ꯈꯔꯗꯤ ꯑꯗꯨꯝ ꯌꯥꯎꯕꯅꯤꯗ ꯏꯇꯥꯎ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯍꯟꯁꯤ ꯑꯣꯖꯥꯗꯨ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯏꯇꯥꯎ ꯍꯦꯛ ꯎꯕꯗ ꯃꯍꯩ ꯃꯁꯤꯡ ꯌꯥꯝꯅ ꯍꯩꯕ ꯃꯤ ꯃꯥꯜꯂꯤꯅꯤ ꯏꯇꯥꯎ ꯑꯍꯟꯗꯨꯁꯨ ꯑꯉꯧꯒ ꯑꯃꯨꯒꯅ ꯃꯥꯒꯤ ꯃꯔꯝꯗ ꯊꯥꯒꯠꯄ ꯃꯌꯥꯝ ꯑꯗꯣ ꯇꯥꯕꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯁꯦ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯇꯥꯔꯝꯃꯤ ꯑꯗꯨꯗꯤ ꯏꯇꯥꯎ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯍꯦꯛꯇ ꯈꯨꯔꯝꯂꯁꯤ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯏꯇꯥꯎ ꯑꯩꯈꯣꯏꯅꯤ ꯑꯣꯖꯥꯁꯦ ꯍꯦꯛꯇ ꯈꯨꯔꯨꯝꯃꯁꯦ ꯄꯨꯟꯁꯤꯌꯨ ꯄꯨꯟꯁꯤꯌꯨ ꯏꯆꯥꯁꯥ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯩꯌꯨ ꯏꯆꯥꯁꯤꯡꯅ ꯏꯄꯥꯒꯤꯗ ꯂꯥꯛꯄꯕꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯌꯨꯗꯅ ꯏꯄꯥꯗꯤ ꯏꯊꯟꯇ ꯂꯩꯕꯅꯤꯅ ꯂꯟ ꯊꯨꯝ ꯂꯩꯗꯨꯅ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕꯁꯨ ꯅꯠꯇꯦꯗꯣ ꯄꯥꯕꯨꯡ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯂꯥꯛꯆꯔꯤꯕꯁꯤ ꯄꯥꯕꯨꯡꯗꯒꯤ ꯃꯍꯩ ꯈꯔ ꯇꯝꯖꯒꯦ ꯍꯥꯏꯅ ꯂꯥꯛꯆꯔꯤꯕꯅꯤ ꯄꯥꯕꯨꯡ ꯄꯥꯕꯨꯡꯒꯤꯗ ꯅꯆꯥ ꯑꯩꯈꯣꯏ ꯂꯩꯖꯒꯦ ꯄꯥꯕꯨꯡꯒꯤ ꯁꯨꯒꯗꯕ ꯊꯕꯛ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯗ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯨꯖꯒꯦ ꯑꯗꯣ ꯊꯕꯛꯀꯤ ꯃꯍꯨꯠꯇꯅꯦ ꯅꯆꯥ ꯑꯩꯈꯣꯏꯗ ꯄꯥꯕꯨꯡꯅ ꯃꯍꯩꯗꯣ ꯈꯔ ꯇꯝꯕꯤꯌꯣꯕ ꯄꯥꯕꯨꯡ ꯄꯥꯕꯨꯡ ꯅꯆꯥ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦꯕ ꯑꯩꯈꯣꯏꯗꯤ ꯍꯥꯟꯅ ꯃꯍꯩ ꯃꯁꯤꯡ ꯀꯔꯤꯁꯨ ꯍꯩꯕ ꯅꯠꯇꯦꯗꯣ ꯏꯄꯥ ꯈꯪꯉꯤ ꯄꯥꯕꯨꯡ ꯅꯆꯥ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯂꯥꯛꯆꯔꯤꯕꯁꯤ ꯄꯥꯕꯨꯡꯗꯒꯤ ꯃꯍꯩ ꯇꯝꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ ꯑꯩꯈꯣꯏꯁꯨ ꯄꯥꯕꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨ ꯅꯣꯝꯕꯗ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯁꯨꯖꯔꯒꯦ ꯃꯗꯨꯒꯤ ꯃꯃꯜ ꯑꯣꯏꯅ ꯄꯥꯕꯨꯡꯅ ꯁꯪꯉꯛꯄ ꯃꯇꯝꯗ ꯅꯆꯥ ꯑꯩꯈꯣꯏꯕꯨ ꯃꯍꯩ ꯈꯔ ꯇꯥꯛꯄꯤ ꯇꯝꯕꯤꯌꯨ ꯃꯔꯨꯞ ꯑꯅꯤ ꯑꯗꯨꯅ ꯑꯍꯟꯗꯨꯒꯤ ꯊꯕꯛꯇ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯑꯃꯗꯤ ꯑꯍꯟꯗꯨꯒꯤ ꯊꯕꯛ ꯃꯌꯥꯝ ꯑꯗꯣ ꯁꯨꯖꯒꯦ ꯍꯥꯏꯗꯨꯅ ꯑꯍꯟꯗꯨꯗ ꯍꯥꯏꯔꯝꯃꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯍꯟꯗꯣ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯑꯍꯟꯗꯨꯗꯤ ꯃꯍꯩ ꯃꯁꯤꯡ ꯑꯃꯠꯇ ꯍꯩꯔꯝꯗꯦ ꯃꯍꯩ ꯍꯩꯇ꯭ꯔꯕꯁꯨ ꯑꯍꯟꯗꯨꯅ ꯃꯍꯩ ꯍꯩꯇꯦ ꯍꯥꯏꯕꯁꯦ ꯀꯩꯗꯧꯉꯩꯗꯁꯨ ꯍꯥꯏꯗꯣꯛꯂꯝꯗꯦ ꯑꯁꯨꯝꯅ ꯑꯃꯨꯒ ꯑꯉꯧꯒꯗꯣ ꯍꯅꯨꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯍꯩ ꯇꯝꯕ ꯑꯣꯏꯅ ꯂꯩꯔꯝꯃꯤ ꯏꯇꯥꯎ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯣꯖꯥꯒꯤꯗ ꯊꯕꯛ ꯁꯨꯔꯛꯂꯤꯁꯦ ꯉꯁꯤꯒ ꯊꯥꯔꯒ ꯄꯨꯔꯥ ꯊꯥ ꯑꯃ ꯐꯥꯖꯤꯜꯂꯛꯑꯕꯅꯤꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯅ ꯑꯩꯈꯣꯏꯗ ꯀꯔꯤꯃꯠꯇ ꯃꯍꯩ ꯃꯁꯤꯡꯁꯦ ꯇꯥꯛꯄꯤꯗ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣꯕ ꯏꯇꯥꯎ ꯑꯁ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗ꯭ꯔꯦꯗ ꯏꯇꯥꯎ ꯑꯣꯖꯥꯁꯦ ꯑꯍꯟꯁꯨ ꯑꯣꯏꯔꯦ ꯃꯥꯒꯤ ꯊꯕꯛ ꯆꯤꯟꯕꯗꯨꯗ ꯑꯩꯈꯣꯏꯗ ꯃꯍꯩ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯉꯝꯗꯕ ꯑꯣꯏꯔꯝꯒꯅꯤ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯑꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯥꯏ ꯃꯅꯥꯛꯇ ꯂꯩꯔꯛꯂꯤꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦꯗꯅ ꯏꯇꯥꯎ ꯑꯣꯖꯥꯁꯦ ꯑꯍꯟꯁꯨ ꯑꯣꯏꯔꯦ ꯃꯥꯒꯤ ꯊꯕꯛ ꯆꯤꯟꯕꯗꯨꯗ ꯑꯩꯈꯣꯏꯗ ꯃꯍꯩ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯉꯝꯗꯕ ꯑꯣꯏꯔꯝꯒꯅꯤ ꯃꯁꯤꯒꯤ ꯑꯍꯟꯁꯤꯁꯨꯕ ꯑꯣꯟꯊꯣꯛꯄ ꯑꯍꯟ ꯍꯥꯏꯗꯨꯅꯦꯍꯦ ꯃꯔꯨꯞ ꯑꯅꯤ ꯑꯗꯨꯅ ꯑꯣꯖꯥꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯛꯄ ꯐꯟꯅ ꯀꯨꯁꯤꯜꯂꯛꯂ ꯐꯥꯎꯕꯗ ꯃꯍꯩ ꯃꯁꯤꯡ ꯑꯃꯠꯇ ꯇꯥꯛꯄꯤ ꯇꯝꯕꯤꯗꯕꯗꯨꯗ ꯑꯃꯨꯗꯣ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯑꯉꯧꯗꯤ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯝꯗꯦ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯑꯩꯒꯤꯁꯤꯗ ꯂꯩꯔꯛꯂꯒ ꯊꯕꯛ ꯁꯨꯔꯛꯂꯤꯕꯁꯤ ꯐꯅꯗꯤ ꯀꯨꯏꯔꯦꯁꯦ ꯃꯈꯣꯏꯅꯗꯤ ꯑꯩꯕꯨ ꯃꯍꯩ ꯍꯩꯕ ꯑꯣꯖꯥꯅꯤ ꯈꯟꯗꯨꯅ ꯑꯩꯒꯤꯗꯃꯛ ꯊꯕꯛ ꯀꯟꯅ ꯁꯨꯔꯤꯅꯦꯁꯦ
Matam kuina amuga angogana ahandugi mayumda lerakpada ahandusu mapungingda mawon khanba horoklami. ꯑꯩꯗꯤ ꯀꯔꯤꯁꯨ ꯍꯩꯕꯁꯨ ꯅꯠꯇꯦ ꯃꯈꯣꯏꯕꯨ ꯃꯍꯩꯁꯨ ꯇꯝꯕꯤꯗꯅ ꯑꯩꯅ ꯁꯨꯝ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯁꯤ ꯑꯐꯕꯗꯤ ꯅꯠꯇꯦ ꯃꯈꯣꯏꯁꯤ ꯆꯠꯍꯟꯈꯤꯕꯅ ꯐꯒꯅꯤ. Marup ani adudi thabak kanna surami. Ngayak phawba pothadana ojagidamangta suribani haiduna chokthaba letana thabak surami. Ita, akhuni ne ngasidi warip mama lawdaba sunga yaroy ko. Nati ngasi phawbada ojana akhuida kari ihei tambikhrage bai taw. ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯏꯇꯥꯎ. ꯑꯩꯗꯤꯅꯦ ꯇꯨꯃꯤꯟꯅ ꯁꯨꯡꯂꯩ ꯂꯩꯁꯜꯂꯔꯣꯏ ꯑꯩꯗꯤ ꯇꯨꯃꯤꯟꯅ ꯂꯩꯁꯜꯂꯔꯣꯏꯀꯣ. ꯑꯣꯖꯥꯗꯨꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯑꯃꯨꯗꯣ ꯌꯥꯝꯅ ꯋꯥꯔꯧꯔꯝꯃꯤ. ꯃꯍꯩꯁꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯔꯣꯏꯗꯧꯕꯗ ꯃꯇꯝ ꯃꯥꯡꯅ ꯊꯕꯛ ꯑꯁꯨꯝ ꯁꯨꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯄꯪꯕꯒꯤ ꯊꯕꯛꯅꯤ ꯍꯥꯏꯗꯨꯅ ꯑꯃꯨꯅ ꯑꯉꯧꯗ ꯍꯥꯏꯔꯝꯃꯤ. ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯗ ꯏꯇꯥꯎ. ꯏꯇꯥꯎ ꯑꯩꯈꯣꯏꯅꯤꯅꯦ ꯉꯁꯤꯗꯤ ꯋꯥꯔꯦꯞ ꯑꯃ ꯂꯧꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯀꯣ. ꯅꯠꯇꯦ ꯉꯁꯤ ꯐꯥꯎꯕꯗ ꯑꯣꯖꯥꯅ ꯑꯩꯈꯣꯏꯗ ꯀꯔꯤ ꯏꯍꯩ ꯇꯝꯕꯤꯈ꯭ꯔꯒꯦꯕ ꯏꯇꯥꯎ? ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯗ ꯏꯇꯥꯎ. ꯑꯩꯗꯤꯅꯦ ꯇꯨꯃꯤꯟꯅ ꯁꯨꯡꯂꯩ ꯂꯩꯁꯜꯂꯔꯣꯏ ꯑꯩꯗꯤ ꯇꯨꯃꯤꯟꯅ ꯂꯩꯁꯜꯂꯔꯣꯏꯀꯣ. ꯈꯪꯗꯦ ꯏꯇꯥꯎ ꯑꯩꯈꯣꯏꯅꯤꯅꯦ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯤ. ꯑꯃꯨꯒ ꯑꯉꯧꯒꯅ ꯉꯥꯡꯅ ꯁꯛꯅꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯑꯍꯟꯗꯨꯅ ꯂꯣꯏꯅ ꯇꯥꯔꯝꯃꯤ. ꯑꯉꯥꯡ ꯑꯅꯤꯁꯤꯅ ꯍꯥꯏꯔꯤꯕꯁꯦ ꯆꯨꯝꯃꯤ. ꯑꯩꯅ ꯃꯇꯤꯛ ꯆꯥꯗꯗꯨꯅ ꯇꯧꯔꯤꯕꯅꯤ. ꯏꯍꯩꯁꯨ ꯍꯩꯇꯕ ꯑꯩꯅ ꯃꯈꯣꯏ ꯑꯅꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯍꯥꯏꯕꯁꯦ ꯑꯐꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯑꯍꯟ ꯑꯗꯨꯅꯁꯨ ꯈꯜꯂꯝꯃꯤ. ꯀꯔꯤ ꯍꯥꯏꯒꯗꯧꯕꯅꯣ ꯈꯪꯗ꯭ꯔꯦꯗ ꯏꯇꯥꯎ. ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯁꯨ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯈꯪꯗ꯭ꯔꯦ. ꯑꯉꯥꯡ ꯑꯅꯤꯁꯤ ꯊꯥꯗꯣꯛꯈꯤꯅꯕ ꯇꯧꯔꯒꯦ. ꯑꯗꯨꯕꯨ ꯃꯈꯣꯏꯗ ꯄꯤꯕ ꯌꯥꯕ ꯄꯣꯠ ꯑꯃꯠꯇꯁꯨ ꯂꯩꯇꯦ. ꯂꯟ ꯊꯨꯝ ꯍꯥꯏꯔꯦ ꯑꯃꯠꯇ ꯂꯩꯇꯦꯗꯣ. ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ. ꯏꯆꯥꯁꯥ, ꯏꯄꯥ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ. ꯃꯨꯟꯅ ꯇꯥꯎ. ꯏꯆꯥꯁꯤꯡꯅ ꯏꯄꯥꯒꯤꯗ ꯃꯍꯩ ꯇꯝꯕꯒꯤ ꯂꯩꯔꯛꯂꯤꯕꯁꯤ ꯆꯍꯤ ꯐꯥꯖꯤꯜꯂꯛꯀꯗꯧꯔꯦꯗꯣ. ꯏꯄꯥꯅ ꯁꯪꯗ꯭ꯔꯕꯅꯤꯅ ꯐꯝꯃꯤꯟꯅꯗꯨꯅ ꯅꯈꯣꯏꯅ ꯄꯥꯝꯂꯤꯕ ꯅꯍꯩꯗꯣ ꯇꯥꯛꯄꯤꯕꯁꯨ ꯉꯝꯗ꯭ꯔꯦꯗꯣ. ꯅꯈꯣꯏꯅ ꯑꯩꯕꯨ ꯑꯣꯖꯥꯅꯤ ꯈꯟꯗꯨꯅ ꯑꯩꯒꯤꯗꯃꯛ ꯊꯕꯛ ꯀꯟꯅ ꯁꯨꯕꯁꯤ ꯏꯄꯥ ꯄꯦꯜꯂꯤ. ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯗ ꯊꯧꯖꯥꯜ ꯄꯤꯔꯒꯦ. ꯑꯣꯖꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯨꯒ ꯑꯉꯧꯒꯗꯣ ꯀꯔꯝꯕ ꯊꯧꯖꯥꯜ ꯄꯤꯕꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯝꯃꯤ ꯑꯃꯗꯤ ꯍꯔꯥꯎꯃꯟꯗꯨꯅ ꯑꯣꯖꯥꯗꯨꯗ ꯈꯨꯔꯨꯝꯂꯝꯃꯤ. ꯑꯍꯟꯗꯨꯅ ꯑꯃꯨꯒ ꯑꯉꯧꯒꯗ ꯄꯤꯒꯦ ꯈꯟꯗꯨꯅ ꯄꯣꯠꯁꯛ ꯑꯃꯗꯤ ꯆꯦꯠꯅ ꯊꯅꯝꯃꯤ. ꯑꯩꯅ ꯃꯈꯣꯏꯗ ꯄꯤꯕ ꯉꯝꯕ ꯍꯥꯏꯕꯕꯨ ꯃꯥꯏꯔꯦꯟ ꯃꯔꯨ ꯈꯔꯁꯦ ꯃꯉꯥꯏꯔꯦ. ꯑꯇꯩ ꯄꯤꯕ ꯉꯝꯕ ꯀꯔꯤꯁꯨ ꯂꯩꯇꯦ. ꯑꯇꯩ ꯄꯤꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯂꯩꯇꯦꯗꯣ. ꯑꯩꯅ ꯉꯝꯖꯕ ꯈꯔ ꯄꯤꯕ ꯍꯥꯏꯕꯗꯨꯅꯤ. ꯑꯣꯖꯥꯅ ꯄꯦꯟꯕꯤꯔꯕ ꯃꯈꯣꯏꯗꯨꯃꯨꯛ ꯂꯥꯏꯕꯛ ꯐꯕ ꯂꯩꯇ꯭ꯔꯕꯅꯤ. ꯉꯁꯤꯗꯒꯤ ꯅꯈꯣꯏ ꯅꯍꯩ ꯅꯁꯤꯡ ꯍꯩꯕ ꯃꯤ ꯍꯥꯏꯗꯣ ꯑꯣꯏꯖꯔꯣꯀꯣ. ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯨꯀꯣ. ꯁꯦꯁꯦ ꯃꯥꯏꯔꯦꯟ ꯃꯔꯨ ꯈꯔꯁꯤ ꯊꯥꯖꯤꯜꯂꯨꯆꯣ. ꯑꯣꯖꯥꯗꯨꯅ ꯄꯤꯔꯛꯄ ꯃꯥꯏꯔꯦꯟ ꯃꯔꯨꯗꯣ ꯑꯉꯧꯗꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯣꯖꯥꯒꯤ ꯊꯧꯖꯥꯜ ꯐꯪꯂꯕꯅꯤ ꯍꯥꯏꯗꯨꯅ ꯂꯧꯁꯤꯜꯂꯝꯃꯤ. ꯃꯥꯏꯔꯦꯟ ꯃꯔꯨꯗꯣ ꯆꯦꯛꯁꯤꯟꯅ ꯊꯥꯔꯒ ꯍꯧꯗꯣꯛꯆꯧ ꯍꯥꯏꯔꯛꯄꯗ ꯑꯃꯨꯅ ꯏꯆꯝ ꯆꯝꯕ ꯃꯥꯏꯔꯦꯟ ꯃꯔꯨ ꯑꯗꯨꯅ ꯀꯩꯗꯧꯅꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯝꯃꯤ. ꯑꯃꯨꯗꯤ ꯃꯥꯏꯔꯦꯟ ꯃꯔꯨ ꯑꯗꯣ ꯌꯥꯝꯅ ꯇꯟꯅ ꯂꯧꯗꯕ ꯌꯥꯗꯕꯒꯤ ꯃꯑꯣꯡꯗ ꯂꯧꯁꯤꯜꯂꯝꯃꯤ. ꯆꯍꯤ ꯆꯨꯞꯅ ꯍꯛꯆꯥꯡ ꯇꯦꯛꯄ ꯃꯈꯩ ꯊꯕꯛ ꯀꯟꯅ ꯁꯨꯔꯛꯄꯒꯤ ꯃꯍꯩ ꯑꯣꯏꯅ ꯃꯥꯏꯔꯦꯟ ꯃꯔꯨ ꯈꯔ ꯑꯗꯣ ꯄꯤꯔꯛꯄꯗ ꯑꯃꯨꯗꯣ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ. ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯨ ꯀꯝꯗꯧꯅꯤ ꯈꯟꯗꯨꯅ ꯃꯔꯨꯞ ꯑꯅꯤꯗꯣ ꯃꯌꯨꯝ ꯃꯀꯩꯗ ꯍꯜꯂꯛꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ.
ꯃꯇꯝ ꯀꯨꯏꯅ ꯂꯥꯡꯐꯩ ꯆꯠꯂꯨꯔꯕ ꯃꯥꯒꯤ ꯅꯨꯄꯥꯗꯣ ꯎꯕꯗ ꯑꯃꯨꯒꯤ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯍꯔꯥꯎꯅ ꯉꯥꯏꯖꯔꯝꯃꯤ꯫ ꯂꯩꯔꯦ ꯌꯥꯝ ꯂꯩꯔꯖꯥꯠꯅꯤ꯫ ꯆꯍꯤ ꯑꯃ ꯊꯕꯛ ꯁꯨꯔꯛꯄꯒꯤꯅꯦ ꯃꯃꯟ ꯀꯣ ꯃꯥꯏꯔꯦꯟ ꯃꯔꯨ ꯈꯔ ꯄꯨꯔ ꯂꯥꯛꯏꯖꯥꯠꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯗꯣ ꯑꯣꯖꯥꯗꯨꯅ ꯄꯤꯔꯛꯄ ꯃꯥꯏꯔꯦꯟ ꯃꯔꯨ ꯈꯔ ꯑꯗꯣ ꯄꯥꯏꯔꯒ ꯃꯥꯒꯤ ꯍꯤꯡꯒꯣꯜ ꯃꯇꯣꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯡꯐꯩ ꯀꯨꯏꯅ ꯆꯠꯂꯨꯕ ꯑꯃꯗꯤ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯄꯣꯠ ꯆꯩ ꯑꯃ ꯐꯥꯎꯕ ꯂꯩꯕ ꯉꯝꯗꯅ ꯍꯜꯂꯛꯄꯗꯨꯗ ꯁꯥꯎꯃꯟꯗꯨꯅ ꯃꯥꯏꯔꯦꯟ ꯃꯔꯨ ꯑꯗꯣ ꯄꯥꯏꯔꯒ ꯅꯥꯄꯤ ꯃꯔꯛꯇ ꯂꯪꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯑꯉꯧꯗꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯥꯒꯤ ꯑꯣꯖꯥꯅ ꯄꯤꯔꯛꯄ ꯃꯥꯏꯔꯦꯟ ꯃꯔꯨ ꯑꯗꯣ ꯊꯥꯒꯗꯕꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯉꯧꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯖꯥꯅ ꯄꯤꯔꯛꯄꯅꯤ ꯃꯍꯩ ꯆꯥꯒꯗꯧꯔꯕꯅꯤ ꯈꯟꯗꯨꯅ ꯃꯥꯒꯤ ꯑꯣꯖꯥꯗꯨꯕꯨ ꯃꯄꯨꯛꯅꯤꯡꯗ ꯈꯨꯔꯨꯝꯖꯔꯒ ꯃꯥꯏꯔꯦꯟ ꯃꯔꯨꯁꯤꯡ ꯑꯗꯣ ꯃꯇꯩ ꯃꯅꯥꯎ ꯆꯪꯗꯨꯅ ꯅꯤꯡꯊꯤꯅ ꯊꯥꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯍꯥꯟꯋꯥꯏ ꯑꯉꯧꯅ ꯊꯋꯥꯏ ꯌꯥꯎꯅ ꯊꯥꯈꯤꯕ ꯃꯥꯏꯔꯦꯟꯁꯤꯡ ꯑꯗꯣ ꯍꯧꯔꯛꯇꯨꯅ ꯐꯖꯔꯕ ꯄꯤꯛꯇꯛ ꯄꯤꯛꯇꯛ ꯇꯧꯕ ꯁꯅꯥ ꯃꯥꯏꯔꯦꯟꯅ ꯃꯁꯤꯡ ꯈꯪꯗꯕ ꯃꯈꯩ ꯄꯥꯜꯂꯝꯃꯤ꯫ ꯅꯣꯡꯃꯗ 5-10 ꯍꯦꯛꯇꯨꯅ ꯀꯩꯊꯦꯜꯗ ꯄꯨꯔꯒ ꯌꯣꯟꯕꯗ ꯑꯉꯧꯗꯣ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ ꯁꯦꯟ ꯄꯥꯏꯕ ꯃꯤ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯑꯃꯨꯗꯤ ꯑꯣꯖꯥꯗꯨꯅ ꯄꯤꯔꯛꯄ ꯃꯥꯏꯔꯦꯟ ꯃꯔꯨ ꯑꯗꯣ ꯊꯧꯑꯣꯏꯗꯅ ꯊꯥꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯕ ꯃꯅꯥꯒ ꯐꯧꯔꯥ-ꯃꯨꯛ ꯄꯥꯛꯄ ꯁꯨꯞꯅꯇꯒꯤ ꯃꯥꯏꯔꯦꯟ ꯑꯃꯈꯛ ꯄꯥꯜꯂꯝꯃꯤ꯫ ꯃꯥꯏꯔꯦꯟ ꯑꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯔꯝꯃꯤ꯫ ꯍꯤꯁ, ꯀꯔꯤ ꯃꯇꯧꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ? ꯃꯁꯤꯒꯤ ꯃꯥꯏꯔꯦꯟꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯆꯥꯎꯈ꯭ꯔꯦꯗꯀꯣ꯫ ꯃꯁꯤꯗꯤ ꯑꯩꯗꯤ ꯀꯔꯝꯍꯥꯏꯅ ꯍꯦꯛꯀꯗꯧꯔꯤꯕ? ꯍꯣꯏꯗ, ꯃꯥꯏꯔꯦꯟ ꯑꯃꯈꯛ ꯄꯥꯜꯂꯁꯨ ꯑꯗꯨꯝ ꯃꯉꯥꯏ ꯀꯩꯅꯣ, ꯑꯁꯨꯛ ꯆꯥꯎꯔꯤꯁꯤꯗꯤ꯫ ꯑꯃꯨꯅ ꯃꯥꯒꯤ ꯏꯪꯈꯣꯜ ꯃꯇꯣꯟꯗ ꯍꯧꯔꯤꯕ ꯃꯥꯏꯔꯦꯟ ꯑꯗꯣ ꯍꯦꯛꯇ ꯈꯥꯏꯗꯣꯛꯂꯒꯦ ꯈꯥꯏꯗꯨꯅ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯃꯥꯏꯔꯦꯟꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯏꯁ, ꯃꯁꯤꯒꯤ ꯃꯥꯏꯔꯦꯟꯁꯤꯗꯤ ꯍꯦꯛꯑꯒꯁꯨ ꯄꯨꯕ ꯌꯥꯔꯣꯏꯅꯦ ꯇꯧꯔꯤꯁꯦ꯫ ꯀꯥꯟꯅꯗꯦ, ꯃꯥꯏꯔꯦꯟꯁꯦ ꯍꯦꯛꯇ ꯃꯌꯥꯏꯗ ꯈꯥꯏꯗꯠꯂꯒꯦꯕ꯫ ꯃꯥꯏꯔꯦꯟꯗꯨ ꯑꯃꯨꯅ ꯍꯦꯛ ꯈꯥꯏꯗꯠꯂꯨꯕꯗ ꯃꯥꯏꯔꯦꯟꯗꯨꯒꯤ ꯃꯅꯨꯡꯗ ꯍꯅꯨꯕ ꯃꯆꯥ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯑꯃꯨꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ꯫ ꯍꯥꯏ ꯅꯤꯄꯥ, ꯃꯥꯏꯔꯦꯟ ꯃꯅꯨꯡꯗ ꯑꯩ ꯌꯥꯎꯔꯤꯕꯁꯤ ꯎꯗ꯭ꯔꯣ? ꯊꯥꯖꯅꯗ꯭ꯔꯗꯤ ꯐꯠꯇꯕ ꯉꯥꯛꯇꯅꯤꯀꯣ, ꯊꯥꯖꯕꯅ ꯂꯥꯟꯅꯕꯅꯤ꯫ ꯆꯠꯂꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯅꯨꯕꯗꯣ ꯄꯔꯞ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯃꯨꯗꯣ ꯉꯛꯄꯣꯏ ꯀꯤꯕꯣꯏ ꯌꯥꯅꯗꯨꯅ ꯍꯅꯨꯕꯗꯨꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯁ, ꯀꯔꯤ ꯃꯇꯧꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯩꯅ ꯇꯧꯔꯤꯁꯦ꯫ ꯑꯁ, ꯋꯥꯔꯤ ꯑꯁꯤꯅ ꯄꯤꯔꯤꯕ ꯃꯣꯔꯦꯜꯗꯤ ꯑꯐꯕ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯑꯣꯖꯥ ꯒꯨꯔꯨ ꯑꯍꯜ ꯂꯃꯟ ꯊꯥꯖꯕ ꯊꯝꯂꯒ ꯊꯕꯛ ꯇꯧꯔꯕꯗꯤ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯏ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯑꯣꯖꯥꯗ ꯊꯥꯖꯕ ꯊꯝꯈꯤꯕ ꯑꯉꯧꯗꯤ ꯃꯍꯥꯛꯀꯤ ꯑꯣꯖꯥꯅ ꯄꯤꯔꯛꯄ ꯃꯥꯏꯔꯦꯟ ꯑꯗꯨ ꯃꯁꯤꯡ ꯈꯪꯗꯅ ꯁꯅꯥ ꯃꯥꯏꯔꯦꯟ ꯃꯌꯥꯝ ꯑꯃ ꯄꯥꯟꯗꯨꯅ ꯁꯦꯟ ꯌꯥꯝꯅ ꯄꯥꯏꯕ ꯃꯤ ꯑꯣꯏꯈꯤꯔꯝꯃꯤ꯫